Hi ma'am puno ko khoramjari ma'am igi channel da muka sutaram nokjari ma'am ngasi di chak hinjang gi amathen natre ko chak hinjang nattaba da hajikti boroi gi matamne ado ai din boroi achar se yam pami ma'am aigi mawong da aina yam laina yam thuna aduga yam alaiba mawong da semjarake ado ahanbada aina khang se sahalle ba ko duga jira koi mapum do chamas tangkhai ma phadigom maru chamas tangkhai ma aduga kwachabi maroi sina chamas samani ko ado si tauraga ai morok akang base ama khaktane aduga ai horen sanabagi aduna yamna di sahanjaro ado powder suai khara hapchagani ado yenghanjarake sina haifetang ngauraga ai khutna sum takhai jage akoi ki taknaba yamada ado grinder di powder ta hanjaro ko powder taraga di hautabani ba ko ado ma'am aise ngaure matungda ai sumaina takpa hujare ko ado takpa hujare ado kyam jam tak toino kyam kufan doino haibado adusu yenganjarake do ma'am boroi se aina leiri mafam se ti phangde yumdagi purokpane aduga morok ki maku se ase hundok charage aduga sumaina sigi chang se asida I thamme ado chang se yarabani na side taurage aduga khang ama thanga chare ko hanmada ina khang siga thau se chamas ahum gumba chang da koi gi mustard oil se haire aduga paspuron ni ko aina hapchari se chamas ma hape aduga sina kenone chini angangba matum ni ko aina khara pianjare ko pistaure aduga ai thau sida hanbada hapchenjage ma'am sumaina hapchen base chini se akoi gi chini sina horan loina koi boroi sida keno to mix to doini na aduna horen manam yam nusibane aduga aina hajikta ising denghali do cup macha ma oirongani adu mai sumaina ai ngahaktang chini ngang base ngoro matungda ising se hapchenjaraga sawatpado ado yengminarasi ado ma'am phajana sawgale ko sigi matang sida ai thumse changda hapchaurage thumse ai kenoni spoon nama hapchare aduga sina mu chini ni ko akoi chini dum cha thakpa chini regular chini do ado spoon nama hapchare ma'am sumaina chini angang bana tawba matamda chini se smai kitang hapaga yengbeo yam haubani ma'am aigina khangjaba experience so ma'am da share tawini ma'am ado ma'am haptraga di sumaina amtang hapaga yengbeo aduga ma'am phajana saudana chini angang budu su tumme ko adui matungda boroi so hapchen jare boroi se hapaga sagolak tore sigi matang sida ina hapise koigi kaino kala namak to howe black salt to ado chamas ama hape ko aduga I fajana mix tawre ado sigi matang sida ina ngasai suraga thamba maroi mapang do adusu hajik loina hapchen jarage ado ma'am sumaina achar se tawdraga di ma'am tang tawraga yengbeo yamna haubani ado aitana te ko gi family friends sing na su yam pami ko ado ma'am tang try tawraga yengbeo ma'am su dum yengbada haugadaba manbra ado comment ta haibiramo ma'am si saure ko fajana yare aduga sigi saurak pa matang se sida I ngasai gi morok to aduna saroeba aduna I chamas ama hapchalle morok se chamas ama hape aduga hen ba maroi mapang amata hapchade ko aduga I boroi si su yare mahi yamna nanghanjaroi mahi se yamna kangaga dine ma'am horen su ingaga kangsalak toini na aduidi napsan ba hen bani ado ma'am sumaina I gi se gas se off tawre I pura yare ko I si matang sida I keno loire aduga I kompak amada khara yangna ingnabagi I hedokchage hedoga mu yenghanjarake aduga ma'am sumai hedokchare aduga taste su tawjarake ma'am do taste tawraga I maroi mapang thum morok se yaraba haijarake ado ma'am aigi video se swaisagadi loire ko ado mathang da su ano ba ai recipes khangde ma'am puraga lake ahau ba ado ma'am sumaina aina bowl ma da lauthok chare pung ingya ba ko akhoi se chage haina tawini ado ai taste tawraga su haijarake ma'am do ma'am aina sumaina taste tawjare ba ko taste tawraga ma'am thum morok se satina chapchara me yam haure ngasi gi matang siga kaina rasi ma'am